अहानबद कंगला पाउदगी अतेनब पाउ खरा ngasisu nonglei nungsit jauna akanba nongsugani Indian Meteorological Department ki report amana ngasisu nonglei nungsit jauna akanba nongsugani hari Indian Meteorological Department ni Indian awongnongpok region ki Manipur yauna state khara orange alert lauthoki baga loinana ngarang degi tha sigi teret phau nonglei nungsit jauna akanba nongsurabi ye haina lauthokhrabagi matungda ngarang Manipur tampa ki mafam yambra land yauna sukhiba nonglei nungsit aduna Lanthum kya amada thon khrabagi matungda ngasisu amu ayu anganbadagi mafam kya da akan manong nungsit yawba nong sukre ngasigi oina nungsit ta yawba ising nusiki sang sada 79 aduga nungthilgi matamda sada maudraga taruk pegen heri makha satharak poina Robin Mangang khwerapamna thagalakpa post amana 2,16,300 tare total da masi aina aigi isagi paisa digi hauzik pikhiduini aiju sigi paisa pulabasi lekti aduna sana thugai patare awaba tarabasingna laukhra amu aina lokshilagi haba wafam goloina thamnakli makha satharak poina atopa tenwa pawna Moreh da bom pokhaikhre Indo-Myanmar border town Moreh da normal si hanjilangna ba Moreh da mathau tawduna laidiba security force singna thibhumgi thabak sathabagi saru ama oina sei sigi March amada manga suba masum kunga manga suba Assam Riffles yauna Moreh gi additional SP ops amadi Moreh PS ki OC yawa apunba combined team amana Moreh da leibo hotel Elora da thibhumgi thabak sathabada lotuna thamnamba point 38 ki pistol ama magazine ama live round ani improvised explosive device bomb tara point kuntraga nipani hand grenade ahum combined machine live round marfuga manga AK gi maru tara fagat pangki phagalaba polam sigi manung IED bomb tara amadi point kuntraga taru ki hand grenade ahum adu ngaseyu pung tararam tarakpa manga suba Assam Riffles ki location point kem ta bomb squad team na asu engam yawdra phokhan khreari atopa pawna border security gi yenglaga FMR lauthokpani Assam Riffles DG ngamkhai ngak senbagi local pathoranga mari leina Indo-Myanmar border paringda thamnamba free movement regime FMR lauthokna center government na phirep laukhibani haina Assam Riffles ki director general lieutenant general PC Nair na phungthokre tare suba Assam Riffles gaspani battalion sinduna ngarang pangthokiba kunthra gomda suba operation Dudi ningsing thorong sarugya lakiba lieutenant general PC Nair na pawmising unabagi thoramda nakalda unabamada mathaki wafam se phungdokhibani kari maramgi FMR lokthokpano haina hangduna lakiba wahangi pakhumoina DG sina wafam se phungdokhibani mangna makha taraduna Indo-Myanmar border paringda ain kaina drug laron basing sangsin tawbuna singbi anti national oiba activity kaya sa tharaki Assam Riffles na border paring sining thi ngak senbagi thabak sing lakhotuna lakli masigi manungchana kumja English ngani ga kunghom doida lopa crore lising amaga songa rom gi drug border area dagi fa bangam khre duka sei sigoine April tha fawbada lopa crore samapalong gi drug fa khre heba wafam sitangki Manipur thokliba sei farab irang siga mari lenana hangbohong gi pakhumda lieutenant general PC Nair na hai hauju Manipur hingsa gi thawdok thokpagi sangdi nem tharakle dubu khuthoknariba community animaki marakta ka hena khulai afaba kya painarakpagi phibam amadi adumak leidi masi yamna kudong thiningai ni adubu muknariba community anigi marakta warration puraknaba Assam Riffles su asabu thawdang lori haki sei anigi mamangda Nagaland da Center of Excellence ama lingkhat khibagi matana palladuna magna hai manung hanjina leiba mafam singdagi leita lairaba imungi talent leiba angang sing thidoktuna samganaba honarakli Larik laisu ningthina tamba ngamdaraba angang sing high education makhatana larik laisu tamanbagi thabak sing sathari medical amadi engineering line phawbagi thakta makhoibu semnaba hotnari haki masida life sobedar padam Bahadur Setri amasumaki kangmuna loki pathawang bu DGPC Nayana singdaki operation dubi kumja English ngamaga samapan ga mawdraga mathoigi me mangada Jammu and Kashmir gi Kupawara da sadakhibani operation adu da terrorist humdraga ni thoi neutralize tawbaga loina taragom to amana fawangam ki amadi yamlabu khusuklai kya so operation adu fogat bangam ki ani sumagna nahongna ningsingki tungdo operation adu da sarugya ki ex servicemen sing binarising amadi makoi imung munungi miyoi singa PC nerga wari sanabaga loina makoi buthagat pamade pungni thokot phungtokhi ngasi numida wara phongkiba tongan Manipuri sikhong singa masung thokhiba thawdo wa thok singdagi maruibi ipauk sing myam da pizagi ahanbada Kanglai Paki Maira de Lokosaraga, VIP Ngak security sing lak Tolaga, Red Zone Wadiba Sugununa sing with the Ngak Senbig Tabak Pakat Piu, Wamesor.
Kanglup ani irang asina kham thengna sogalaba Kaksing district ki manungsana lairiba sugunu amadi serau sing mada khunja sing ngak sena na lairiba security force sing laingna mathang lauthokpagi khongjang ama sangsilakliba si tokpiyo security ki awat pa lairagana VIP ngak sheliba security sing lauthoklaga khulngak gi thabak tawhalo haina sugunu da leiba social activist khaidem pamesona phungdurakli mana makhata na hai VIP amadi MLA minister na singbagi di makhoi gidi soibi yadi haiduna pungkun ga mari khulai bai security singna ngak senduna lairi aduga red zone oidiba sugunu amadi shero loinana Manipur gi tuan ba mafam singda khunja sing ngak sena bagi thamniba BSF na singwa hausing mathang lauthokpa horakli masida khunja sing ngakpi senbina ba lairaroidra haibigi awaba malairi Maduna security lauthokpi gano lauthokke hairabasu VIP sing MLA minister na sing ngak seliba security personnel sing adu lauthoknaba khunja sing ngak selda sesinabana khwaidig asuma khongtang oigani masimak minister na thabak oina pangthokna ba hotna biwaiki bana makata na hai haujik sugunu amadi serau da leiriba maira paibi imai bel sing ahing nungtul animakta khulngak pagi thabak tawri Sera sida sugunu na singbada coming operation tawgani haibigi mi paiba masu khunja singda punhale khulngak pa khunja volunteer singda ninganaba ama pokhanabagi maramore maduna sugunu amadi sharona singba region oiriba khul singa sida security matik sana thambiduna ngaksen bagi thabak pekhat piyo haire nisu pau sida makhata na phungdurakli atopa paumana school amang ta thokre ngara nungthil sakhiba len yaw akan manonglei nuksina Thawbal district ki manungda leiba Khongjom standard English school gi tin sing homdok khiduna amang ata thon khraidi pausin hai nonglei nuksina school asigi tin sing homdok rabasu ngara numaijing oikhibana mairoi sing school kana khidabana maramoiraga mairoi amata asu apan yaw khiba leiti aduma pu school asi semjin bada matam khradi sangkhigani hairi atopa paumana sugunu da nomai kapslakre Ngara numidang pung nipan ga makhairom taba matamna Kuki militant singna dongyang rom dagi sugunu tamna nongmai round ani rong kapsilakre nomai kapsilakpa adu khulngak pa khunja sing amadi security force na handuna nomai kapkhiba leite hairi pausin hai sugunu gi miyam na mipai nari bana ikui dina Kuki militant singna sugunu da akan mamong landarakani haina sandorak pa pausin maramoiduna laitana miyam leiba ngamdre hairi atopa paumana Sangai Tilda Yum Samaga Nipan Gimanunda Yum Samarum Sauna Amata Tokibagi Lepam Laitabigi Awaba Mayonari Impal West District Ilam Sang Kendrigi Manungsana Ladiba Sangai Til Kulda Narang Akan Mamona Nonglay Nungsikaloinana Lenta Kibaduna Apitpa Kulasigi Yum Samaga Nipalum Labigi Manunda Yum Samadi Sauna Amata to Ondra Lepam Laitabigi Awaba Yamna Sauna Mayon Halahidi Awaba Mayonaraba Kunja Singna Pauksi sida phungdorakpagi matunginadi Sangaithel khulgi oinadi jingana kupayum ngaktani maduna yum samaga nipan muk leibada yum samarom lena phudabadagi yumtha kupliba jinga amata lawbi yadana yamna sauna ama ata thokle haujik lepham leitraba khunja sing laikai sigi community hall sangjafam lawduna leiri aduga yumgi sarukhara soklaga sarukhara soawdaba mafamda thaijinduna yamna awaba phibam amada leiri Sangaithel ki hauzik oiriba phiba masiga madi lainana ngarang lamsang kendra gi MLA Rajena hakthengna lena mangantakalaba yum singing singkre loinana MLA gi maikei gi sana thana ba polam kyasu awa batara imung singda kusina kre haidi ngasi nungtil pung tara gani thuram taba matamna Imphal West ki SDC na singwa laktuna mang taklaba yum sing hakthengna ying singkre loinana Manipur lenga ki maikei gi pangbia ba mating pangani haibigi thajabasu Fongdok lamle haideni su paus ta makhatari atopa paumana pochai mamal hengana yonba yaroi fox ngarang Manipur gi tungan mafam singda sitkiba akan manunglei nuksina madi lena yum kya mang takhan kiwa mana masing mahimarong poultry farm madi ate sinsang masakya lokhat piyadana mang takiba sigumba mausa khusiem na thon kiba thaudo asida awana tarba singa madi miyoi ama lekhidaba duga miyoi ama na soktuna leirakhiba punamaki awaba nuaitabada Federation of Civil Society Organization Fox Manipur na sarugyaba phongdoksari haidi Fox ki Secretary Information and Public Relation Neris mangana press thokpa sirol sina haidibadi thaudo asi natural disaster ama oibana trabasu masagi oijaba thiba Miyoi Kanglup Kharana Sai Kharagi Matamashida Park Sana Manipur gi Park Sauba Umangi Sharuksing Kokthok Tuna Poppy Plantation Tharakpadagi Mausagi Khal Kai Tharaktuna
थोकपा थाउदो अमनि हाइना लौइ हाइदि हौजिक थोकलिबि सही अमा हेलबा लान असिना मिपुम खुदिमा खम थेंना वानरबा मतम असिदा ngaranggi thaudo asina lukokpada len tawa haiba paurawdumak iramdamasigi miyamna thoklari laibak thibidi miyamna kham thengna wanaraba matamasida yum kupnaba rupsing shitki mamal hengatna yole haiba wap mama lakpa si tasengna manipur miyamgi oina yamna nuaitaba amani haina lawi masimangna asumba oiba tarabadi adugumba lalonba dukandar kabrawala adu miyamgi yeknabani haina lawbuga loinana folksna drive satrakpa matamda mamal hena yolamba thengnarabadi madura tholakpa abafatagi thaudang pumba dukandar masa masana pujagadabani haidi serol asina hai manipur lenga ki Weight and Measures Department is Kudakta Miyeng Sangduna, Asiguma Mamal Hen Yolibi Dukandara Madibi Singi Matakta, Logo Sabsaba Tapukadabane, Manipura Karwala Sina no more time for the Sanga Polam Singamadi to one Polam Karwala Sina, Lepning Mamal the Lep to the Tauriva, Si Taudanava, Tunkoigataba Police, Yamasiam, the Department C, Sabsana Matok Honanaba Manipulang Sinkam to Hadi. Amaram da ngarangi nonglei nungsinamadi akan manong tabagi thaudo duna uwa kya tek thraktuna tuan district ki maruiba lambi kya thingjilabasu relief and disaster management department gi miyoi singlaktuna sangdok khotok tawkidaba silebthibini laikai gi miyamna club singna voluntary thulaktuna awana da mating panghibagi da ngamkhai leitena thagali loidana ngarangi thaudo osina awana nanglaba miyoi singamadi imung singi awaba yengduna manipur lengana khudakta Mathau Tabu relief material sing Yentopio Amadi Mang Takibasing Adugi comparison Pinava Atubuda Tabak Pekat Piu Haidianasu Paus the Makatana Supali Atopapa Omana Taragi Saishuna Sinduna Numit Marini Satagada workshop Hautokre Taragi Saishuna Sinduna Youth Leadership Development on Peace Building and Conflict Transformation Habitim Numit Marini Satagada workshop among us Manipur University Open Ear Theatre Hautokre Haudopigi Thorum the Manipur University Dean of Life Science Professor ZKN Setri Nasib Guest Taragi Saishugi Vice Chairman P. Sonamanina Guest of Honor Dr. R.K. Nimai Retired IAS Chairman of Organizing Committee Special Guest Amadi Khaide Mani Senior Advocate Amadi Hanagi Manipur Human Rights Commission Ki Chairman President Oiduna Pangtoki Workshop aduga mari lengna taragi saishugi organizing secretary oina thaupuriba Dr. L. Devena phongdokibadi tuan bi issue kya na maram oiraga malemgi mafam kya da conflict kya thokpa thingnari conflict singa sina piba sapu am oina mana ngamba mongna khulai kya sisinaduna amana tuan ba threat kya pinari malemgi oina satharagriba pamdaba satnabi asi hongdona ba hona ba matam khari sangkhigani haina phongdoki Mangna makatana hai ngasi pangthok liba workshop asisu national amadi international gi thakta lagliba ahongba kya yauna matol songkhalak liba issue kya gi matangda hagolak liba nha singda loksing pinabagi panamda pangthokpani workshop asina tuan frup singi nha kya da peace building ama oina mathau tawba ngamlagani haina su phongdokhi atopa pawmana sendong gi damak yum sabada sangliba potcha gi mamal ka hena yoliba sim khudakta lepkadabani harikon Ngarang Manipur gi tuan mafam singda len yauna akan manonglei nuksitna maram oiduna yung kaya amang ata thon kiba madi lomi kya magi ingkhol labukna singbada thajaba mahi marung ka hena fudatuna sathina amang ata thon kiba loina misimina yahon kiba madi asu apan yahon kiba sibu itno heritage council harikona thamoi sukna nuaitaba phongdorakli loina sendong gi damak yum sabada sangliba potchagi mamal ka hena yoliba sing kudak lepkadabani hari Herikon ki secretary publicity grievances sel akham Resikumana kuyek piduna thadorak pasirol sinhai ngarangi akan len yawba nonglei nungsina yum kya humdokhiba yumgi yumthakupa jingle len asauba kya taduna hoba yum kya gi yumthak paithokhiba ujaw kya tektuna yum kai kya da tasinduna wasing thingamdraba mi kya da asauba awaba mo oiri Manipur gi hauji ori batang du leitadraba matam asida ngarangi natural disaster aduna Lukok the lenta haiba ipai pugi pauro to tolairi. Maramasina araiba like the Bapunamaki Yangaga Lalon itik tauriba, Dukan Pamliba, Dukan Mapusing a yum saba the sangba masaksing si, Mamal Hengana, yon bigano. Mamal Hengana yoliba Dukan sings kudak the gitoki duna a hong mamal miam the fangan gadoni. Marina Balenga kiloisang sin at the miang sang biduna potsagi mamal si miam the langana lepi duna fangan view.
loina athubada yum kai kya amang ata thokliba sing asibu khudak ki piba yaba mateng spebinaba wari lainaba singi puning singsilakli masida sunatana nungju nungsa khaktana yamna kan honaduna inkhol amadi labukta matam gi mana masing mahi marong kya puthoktuna mipal tang do lamdamam ohenna na khona jariba lawmi sing ngarangi akan ma lena fudatuna amang ata kya thukali lawmi kya makokta makut amnari amadi apikpa senpham puthoksaduna yen nganu loijariba farmer singsu ngarangi akan ba len yawba nongle nungsituna yen loiba sangkya humdokhibana sa yen kya siba yawribasi athubada mari lenaba lainga ke loisang singna pibiaba mating pibiyo na hongna na semga sagatuna mang takhiba kaya dubu amung athubada honabinaba mari lenaba singi pungning su singsilakli atopa pawmana Town Planning Department Recruitment Process na biyaroi KSA Town Planning Department ki Assistant Town Planner amadi Assistant Architect hariba post ani asigi apuna post tara launa begi direct recruitment notification saliba sai asigi hauki February 3 ta thoki eduga February 3 fawba form thajin begi matam piraga February gi 3 da interview pangthoptuna March 3 da result out tokhi laibak thibedi MPSC na lofam thokpa gazetted post oiriba assistant town planner amadi assistant architect anisibu MPSC na lawbigi mahuta department masana lawjaduna interview tawraga khankibasini masi tawfam thoktaba aranba khongthang amagni haina Kangleipak Student Association KSA gi president S Vidyananda phongtokre wapam singa si KSA gi office ta pangthokiba pawgi mifima mada mana phongtokibani mana makata na pawmi singa phongtokibadi MPSC na matam khara difang tawdun leiringai serakta lawba thabak ni hairabas interview khak tawraga gazetted post lawba si yamna sumdaba thawamani masi favoritism amadi nepotism sathabi yanaba madi makoi gi mi khanba yanaba khonabani haibada hamama thokloi lamdam masida lawkiba thabaki recruitment process ayamba matam yamna sanglabasu town planning department gi oinadi athubu matam gi manungda recruitment process loisindaba yadi haibagi matagum supnagi numit nipani khakta recruitment process lotion ki ba sina miyamgi thamoida ohang kya thogalai mana makata na hai department asid hana sip town planner oiramba nepram jit kumar ko ba hausa hujina amrut scheme yengshina na balai ba mi sigi hek masana pa yefaba nepram khanki ba sina amukka sena miyam singna ba pole asiguma mawo maril ta da ba thawong singa sina mai masing tamduna tungi punsida matik sawa mi ama oina ba khona jari ba mahairoi kya dadi asoba ninga na ba phawan bigi masa ama ohele haidin su pawsida phungdurakli makasa tharak poina to pawm arambai tingol gi thawmi singna jinga ki mamal hena yondana ba jinga yonfam da hakthing na yengsingkhre potcha gi mamal hena yondana ba su khangalakli Manipur amukta thokhidri ba mongda ngarang nungthil akan manonglai nungsit marakta len ta ki baduna maram oiduna Manipur gi tuan ba mafam singda yung kai kya mangan takan ki bada natana mahi marong manama sing kya pak sona mang takan khre jingana ku payum sing ka hena amang ta thokpade gi ngasi ayuk gi hauna imphal gi jinga yon ba dukan singda jinga laina bagi damakta miyam na kiu lemna khre sera sida jinga yon ba dukan khara da hana gi mamal gi hena yole habigi paw miyam na ngang na tarak padagi arambai tengol gi thomi sing satuna hakthing na ging sing khre arambai tengol general headquarter gi maru oiba thomi oiriba sonamani amadi sunil na lusingwa tim amana imphal west gi laifam khunau da leiba asoba jinga gi godown amana satuna hakthing na ging sing khre arambai gi thomi sonamni na social media gi kuthang na miyam na phongdokibadi jinga yoliba singna hanagi mamal dagi hena yon bigano awana taraba singna lofam thokpa hanagi mamal adur aduma jinga bibiyo haina su appeal tokhi loinana makata na arambai tengol na jinga yoliba pham singa koina satuna niam sumna mamal hena na jinga yolibra haibadu yengshin ki gani haina su phongtokhi amaramda arambai tengol gi control room operator oina thopuri ba laisram rawasna thadura pugoro amana miyam amadi karbar tawriba isilinaw singi mafam na wafam khara khangalakli khangalakli bo wafam singa dudi nonglai nungsidamadi len yauna takiba akanwa nong na maram moiraga yum kai kya amanga ta thokre masida sunatana mafam khrada yum gi jinga yuba paithokhiba yum kai tekpana maram moiraga laifam laitaba kaya amasu yauri asumna wanaraba yum kai semjindaba yadraba matamasida
कारबार तौरीबी इसल इनाव खरना पोचगी ममल हेंगटपा मारू ओना युम कई समजिनबदा चंगदब याद्रबा पोचै जिंगना सिंगबा हानगी ममलदगी ngasina khangen hengakhiba haibasi yamna lebak thiba thawong hairi serol asina makha na hai karbar tawribi isil inaw singna aigi da khallaga sendom khaki khallaga thabak tawbigano awa ana tariba miyam punamaki mutchilaga arambai tingol gi maike digi wafam kharasu thamlakli ba wafam singa duri karigumba arambai tingol na haijari basigi ona taina bada pochagi mamal hena yolamlabadi kaidonungda tumina khak laithokloi masida tholakpa afabata ki daita tu masa masana pujagadabni heba wafamsu thamlakli adu hausukuina di miyam pau si sumatang se lusinjarage masu miyam punana update ngaminasi